अहानबदा मरुओइबा पाउसिंग पिजरे Manipur Police amadi Assam Rifles ki personnel singna tongan ba mafamda chathakiba search operation da masing yamlwa khuchu khulai kaya fagat pangamkhre ngasi nongalamdai pung 3 ram tarakpa duaida mafam khangdana haurakhiba maina Churachandpur town da leiba yum manga tumna chakre ama sokpadagi Churachandpur district hospital da laikanakre amadi ngarang namidang Moscow gi Crosses City Hall da camouflage set pa khulai matik chana paiba mioi khadana nongmai kapsin duna attack chathabada mioi humpu hena laikhidre mioi cha maromna asokapan nangkhre